ngasi wari asi Ritu kaubi nupi masa amagini. Ritu reporter amoina thabak masa ama taurami. Ritu tongan ba mafam da chatuna mahakna thabak tauriba paukche adugi pau khomjin thijin ba habasi mahaki nungtigi thabak oirami. Ritu matam pumnamakta mahaki mobile phone adu masaga loinaraga chalami. Amadi karigumba mahaki paukche aduda pau oina hapa yaba thokdok thoklabadi Ritu kutakta thokdok adugi photo natraga video namduna thamlami. Nong maritu ahingi pung ama makaimuk tarakpada office thagi mayumda makhongna halaklami. Ritu na mahaki mobile phone adugi flashlight adu thanduna laklami. Lambi aduda mi amata chalamde amadi ahing adu yamna siklami. Siklaba ahing aduda nungsitsu yamna kanna sillami. Ritu na nongtakta yangkhalubada nongsu pungmamamna laklami. Ahing adu yamna kanna nongsu chutharakadapasu malami. Ritu na mahaki mobile phone adugi flashlight adu thanduna khongthang adu tapna thangduna challingaida mahakpu kanagumba mana maninglomdagi kauraklami. Ritu khonjal adu tabada Ritu na kudakta paningo thoklaga yenglubada amuba mami ama tumina leptuna leramba fangnaki. Mami adu ubada Ritu yamna kirami amadi makutagi mobile phone adu nathokduna laimaida taki. Ritu na laimaida thaduna leiriba mobile phone adu khongalaga mobile ki flashlight adu thanduna amuk yenglubada mafam aduda kanamata leiba uramde. Madu ubada Ritu na mami adu mahaki wakhalna uba oiramgani khallaga amuk mayum tamna salami. Adubu Ritu na khongthang ani ahum thangbaga amukasu maninglomdagi mahakpu kauraklami. Handakthi Ritu na mahakpu kaurakliba misak adu mahaki mobile gi camera aduda record tauge haiduna khanki. Amadi mobile phone adugi selfie camera adu on tauraga mahakpu maninglomdagi kaurakliba misak adubu yengnaba honarami. Adubu camera adudadi kanamata uba fanglamde. Ritu na kina maning onthoklaga yenglami. Handaksu mahakna kanamata laiba uramde. Adubu ikang kautana amuba mami adu mahaki manakta sangsilaki amadi mahaki mamangda leptuna lerami. Madapuna magadu uruba matungda Ritu na mami adu isam samba mami nate thawai amani habasi khangbangamlami. Thawai aduna Ritu da mahaki makud adu tinduna ingit ama pirami. Ritu na thawai aduna mahakpu kudombi tinduna maikai amada sananaba haijaba sumalami. Ritu na kina mami aduna kudombi thiliba maiki adumda tapna salami. Kara salaba matungda Ritu na mallaba yumjaw amagi mamangda laktuna leblami. Amadi mami adu mafam adu yawraklaba matungda mafam khangdana mangki. Ritu na mafam aduda mi khara leiba urami. Yamna tan sanana mahakna pairiba mobile phone adu hojik fawbo recording tawduna lerami. Ritu na recording thoriba mobile phone adudagi mi sing adubu yengnaba honarami. Adubu mayek sengna uba phanglamde. Maram aduna mahakna mobile phone adu khara zoom tawraga yengnaba honarami. Mahakna mi sing adugi masak adu phone aduda record tawsilami. Mi sing adu makutta yotpak amamam paiduna thabak suduna lerami. Mi sing aduna karigumba posakama leibak tawraga phomjinaba honarami. Ritu na mafam asida karigumba aranba thabak amadi tawri habasi khangbangamlami. Ritu na mi sing aduna tawriba thabak sing adu record tawsilami amadi kimanbadagi mafam adudagi tuminna chenki. Mathangi numit nongalaba matungda Ritu na mahakna record tawduna purakiba video matek adu mahaka thabak suminaba staff singda yenghalami. Video adu yenglaba matungda makoiga police ki team amaga ngarang ahing Ritu na ukiba mafam aduda chalami. Makoina mafam adu yauraba matungda mafam adubu tawduna yenglubada mafam aduda nupi masa amagi asiba hakchang ama umduna leramba phangnaki. Nupi masa adugi asiba hakchang adu ubada nupi masa adu numit nini humni muki mamangda hatoklaga phumjinba malami. Madu ubada police commander aduna postmortem gidamak team amada phone tawrami. Mahakna nupi masa adugi asiba hakchang adugi identification amadi karamna sikibano haibadu khangnabagidamak asiba hakchang adubu lepta tharami. Identification fanglaba matungda nupi masa adu mafam adugi khwaidagi paisa paiba nupa amagi amata pokchabi masa nupi oirami.
Sahi animuki mamangda nupi masa aduga nupa masa amaga luhongki haibadu khangba ngamki. Police na investigation tawbada nupi masa adugi mapana mahagi leijaba maran matum pumnamak masa nupigi mamingda pansilami haibadu khangba ngamki. Maram aduna mahaki nupa aduna mahaki nupi amadi makubokpu hatoglaga maran matum sing adu mahaki mamingda onsinaba amadi maran matum sing adugi mapu oinaba plan tawraga hatokibani haibasisu khangba ngamki. Madu pumnamak adu khanglaklaba matungda police na nupi adugi mawa adubu arrest tawrami. Matu asumna nupa adubu mahakna tawjakiba maran adugi chairak piba ngamki. Ritubu mahaki mathuna amadi maringchel phabagi amadi afaba thabak adubu tawbagi mayam pumnamakna thagalami. Adubu ikhang khangudana rituna ka adugi kachin amada amuba thawai adubu leptuna leramba uki. Thawai aduna ritubu nokpet tawraga yengduna leptuna lerami. Rituna thawai adu sikhiba nupi macha adugi thawai oirangmani haina khanki. Numit adudagi rituna thawai adubu sungo ukidre. Facebook ta Manipuri Horror Story gi Facebook page fu follow tawbiramo. Loinana karigumba wariyasu mayamna pambi taragadi channel asibu subscribe tawbiramo amadi video asibu like and share amam ta tawbiramo. Mathangi video da amuk unarasi habisiga loinana yengkupam loyangan bana mayam pumna mukti kaina bagi yathang nizari.